Maitai Irol Iek Loina Silol Apunba Luf Assam Milal Assamna Assam State Amadi Manipuri Youth Front of Assam Maifagi Lamjing Makhada Lalaima Mairapai Bilov Baljurna Sinduna Maitai Mayek Tambibagi Numit Taranigi Awareness Campaign gi Certificate Yanthokre Ngasigi Thoram Aduda Maifagi President Thangzam Brozen Milal Assam gi President Seram Herajit Maifagi Vice President Tampak Mayum Salawuddin Mairapai Bilov ki President Joymala Singhana Dais Tafamki Thoramgi Wahodok Piraduna Seram Herajna Haikibda Aikoi Irol Amadi Mayek Asi Chaphatnabagi Damak Aikoi gi Icha Singh Housing Manipur Medium Tamhanaba Khotnaba Mathau Tare Thangzam Brozen na Haikibada Lona Imani Mayek na Ipani Haibasi Aikoi Pumna Makna Khanglaga Aikoi na Aikoi gi Imabu Mirai Basi Toklaga Aikoi Pumna Makna Imalo Chaphatnaba Khotna Minasi Haiki Ngasigi Certificate Yanthokpagi Thoram Aduda Puna Certificate Kulmanga Yantoke Maitai Irol Iek Loina Silol Apunba Luf Assam Milal Assamna Assam State Amadi Manipuri Youth Front of Assam Maifagi Lamjing Makhada Lalaima Mairapai Bilov Baljurna Sinduna Maitai Mayek Tambibagi Numit Taranigi Awareness Campaign gi Certificate Yanthokre Ngasigi Thoram Aduda Maifagi President Thangzam Brozen Milal Assam gi President Seram Herajit Maifagi Vice President Tampak Mayum Salawuddin Mairapai Bilov ki President Joymala Singhana Dais Tafamki Thoramgi Wahodok Piraduna Seram Herajna Haikibda Aikoi Irol Amadi Mayek Asi Chaphatnabagi Damak Aikoi gi Icha Singh Housing Manipur Medium Tamhanaba Khotnaba Mathau Tare Thangzam Brozen na Haikibada Lona Imani Mayek na Ipani Haibasi Aikoi Pumna Makna Khanglaga Aikoi na Aikoi gi Imabu Mirai Basi Toklaga Aikoi Pumna Makna Imalo Chaphatnaba Khotna Minasi Haiki Ngasigi Certificate Yanthokpagi Thoram Aduda Puna Certificate Kulmanga Yantoke